Hangdokchare 24/7 oina MNT Study Spot Kakching Makha Leikai near J.A.Club KAKCHING Mafam asida adom study tawagi damakta khudong chaba kaya marum pizari fully AC room oiraba free Wi-Fi facility leiraba self locker gi khudong chaba mineral drinking water gi khudong chaba leiraba power backup loinara waiting room masi kaktanatana adom gi gari singi parking area ningthizan space leiraba resting space na chingba marang kaina leizari karigumba dom walk at home to bining lebadi mafam asina khwaidigi hena khudong chaba mafam ama oiri hena ingtapa mafam ama oibada natana ayet apan leitana adom study tawbada hena khudong chaba mafam amani MNT Study Spot 24/7 na hangdokchariba mafam asida sumna tangi adom na admission fee da lupa kun thagi fee na lupa chanipa akupa marol khambing nabadi 6909158399 amuka hana 6909158399 hariba number sida all phobi adom gi study tongna naba amadi tonga na thabak thorum singna ayat apan leitana adom na maning tamna ing tap na study tawa yaba mafam ni MNT Study Spot Kakching Makha Leikai near J.A.Club KAKCHING